Manipur Top 20 News na tungan-tungan ba wala ba source hindi ko cerita. Mata-matang oiba mau oiba ipaw sing tatuk kan jari. Headline da nonggobi na ising ngai bagumna ngar ki ba BJP ki General Secretary BL Santos soidna lakatauri mahak lakataba numita BJP ki MLA sing kambal sangne da lakna ba party ki State General Secretary na kangan khai state engak sem basem dabagi wapom lekhai tabaga loina sem labadi kanana leader oigeta ge haibedusu lepok laba yai hari Home Minister na su taunariba KNO amasung UPF ka numit nini chukna mifum pangthokhe Home Minister na Manipur dagi legislature gi power yaba Union Territory sembada sokotpa sogatloi hairakle Bot chor gadi soro bot furan ba nafum thadu signature campaign da Manipur gi mioi lak mari henbana project pikhe ZUF na popi thabagi loksang sing mai thadok lamlaba matungda security na popi pandi sing yathalure mamang takbesu adu mangai Ariba sarkar security sing mamita masagi mathau pangthok loi doribra haina miyam hangrakli IDP sing da lupa chama pirambatagi marfuga mari hanthalakpada hamthengna saunare Imphal National Tribal Film Festival 2025 pangthok lagani amadi handloom and handicraft na Manipur gi similon gi thawai oiri governor Pau sandong pijari ahan bada nonggobi na ising ngai bugumna ngai kiba BJP gi General Secretary BL Santos soitna lakatawi mahak lakataba numita BJP gi MLA sing ambal sanglenda lakna ba party gi State General Secretary na kahan khai lengak semba semdabagi wapom lekhai tabag loina semlabadi kanana leader oigeta gi haibesu lepok laba yai hari hoki bakumja 2022 gi February 19 amasung March 5 da takak ani thokna bangthokiba taragani thoisuba Manipur Legislative Assembly gi mikhalda sit kuntra ni thoida mai paktuna absolute majority pangkiba BJP na luchingduna lakiba lengak adu February 8 2025 ki nungkilda resign tahon kramatung tha adugi taraga humdegi hawladuna Manipur Legislative Assembly bu suspended animation da thamlaga president rule chalaipadagi Anouba LEINGAK ama amuk hanna chaning bagi ikhau langlakuna nongobina laiji sing ngai bugumna lengak semhan birakpa khaktanatana semnabagi damakta central leader singbu khawrang ngarkiba singi manungda yauriba party asigi National General Secretary Organization BL Santos tha asigi taraga nithoida soidan laklagani haiba wapom confirm tori hairi resign tahon khraba state lengak adugu luching lamba yaungna party asigi MLA kun henbana mamang thagi ahanba jail dagi hauraduna Delhi da chatuna central leader sing unatuna pia lengak ki mota makhogi Anouba LEINGAK ama semhan binaba taksilukibani adugu Manipur party asigi MLA singna Home Minister Amit Shah amasung Prime Minister Narendra Modi unanaba appointment lobiu haina party asigi national spokesperson su oiriba Northeast ki coordinator Samit Patak unaduna haijakibada Samit Patak maikai dagidi party ki MLA kun hena laklabasu party asigi BJP gi kukijo MLA singdi yauktabanina maki maikai dagi Home Minister amachung Prime Minister unanabagi appointment loba ngamloi harkibani Manipur dagi jakhiba MLA singna Delhi da tunglaba matamda ahanba oina Samit Pataga unakibani adubu maki maikai dagi Home Minister amachung Prime Minister unanabagi appointment loba ngamloi harkpadagi nangai fadana party gi National General Secretary Organization BL Santos unanaba hajarubadadi Yabirapadagi MLA singna General Secretary asiga unaduna Manipur da BJP na luchingba Anouba LEINGAK ama amukhanna samhan binaba taksilamani Manipur gi MLA singi wapum aduda BL Santos ki maikai dagisu yaningba phongdokibaga loinana hiram asigi matanga mahak masamuk Manipur da lakuna party gi MLA sing amasung thaupuba sing unaragani haibagi thaja pirakibani mahaka unakiba party gi MLA kharada pirakiba thajaba adugi matungina mahak tha asigi taragani thoida Manipur da soidana laklagani hairi pau asi confirm taw matungda ngasi numidang wairam pause asina BJP gi MLA amada hanglubadasu confirm tawre harkibaga loinana BJP Manipur Pradesh ki maikai dagisu General Secretary amana mangonda telephone tawtuna khangalakle hairi party ki National General Secretary asina lakadaba numit asida party ki MLA sing Imphal gi nitai part to take laiba thambal sanglenda laklabasu khangalakli hairi MLA sing gi wahum asidagi pause asina party ki leader asi numit yani gi khongkhak lakadabano mahakna state asida lairingai da BJP gi khaktan ki MLA sing unaduna lengak sembagi matang wari sanramgadra BJP na lusing lamba lengak ta Sagot pa atop party sing MLA sing su unaramgadra haiba yauna mahaki khongchat asida party asigi atopa central leader kana unaramgadage amasung mahak mathanta lakatra haina hangkiba wahang singi pakumda MLA asina hai engonda pau pirakbadadi party ki National General Secretary asi khaktamak lakani haina khangalaki aduga mahakna thungla baga unagadaba MLA singna suknatagi BJP gi MLA sing oigani khali adubu mahakna central leader kana loinaraga lakadage amasung Manipur da numit yani leramgadage haibagi matangdi chap chaba khangbalai state ki party ki maikai dagi su halakpa laitri haina humaki tampakta khundariba maitai singna akoibada leiriba sing singda khundaba yai and khunindro tampaki mafum gyada khundariba maitai singna makhoi akoibada leiriba chingi akoibada khundali taba yai haibasi mamutana khangri Manipur Darbar Resolution number 10 A 1932 gi matungina
थोरक्लिबा ऑर्डर असी कनामतना कल्पा ngamde haina Arauro Village Development Committee gi Secretary Nongthombam Punindrona Phongdorkli wafum asi protection of awang Laikinthabi forest area haiba thimda pangtupa nongmui oiba awareness program amada saruk yaraduna phongdokibani mahakna makhatana haigibada Manipur Darbar gi resolution asi British na palingai matam India na ning tamjingai amadi Manipur na India da tindringai matam da larumba resolution ni resolution asi chingkhong chingya da kundariba maitik singa khangnaba honadabasi laibaktibani manakpa chingya da kundaba loinana chingsing asibu yokhatpada matam adugi maiti singi charba haklai aikhoi miyobena mahuksa lairembina tambiraba chingpa torel amasung umang wangmang sing asibu yokhatpa mathau tai hariba olam singsi miyoba khunaiga thadoknaba yadrabani Darbar resolution number 10A July 20 2032 da hariba sing asi chingya da kundariba maiti sing mamutana nainaduna masa masagi right khangna amadi ching amadi umang wamang yokhat minasi haina phongdoki Kangkongpi district ki cycle forest range officer Slam Khana haikibada tampangta kundariba maiti singa forest ki maramda nainabasi watpugum tawi kulkul singi mafamda chingyat nakna tariba maiti singa ching singbu sinaba yai haina Darbar resolution da mayak seng iri reserve forest amadi protected forest su oisanu aikoina madu yokhatnaba thoranga mari lenana thabak sing pakatuna sem sagatpa yai haiki Basingna attack tarpada BSF personnel mga sokle Agartala Tripura gi Sepahizal da Tripura gi Sepahizal district ta laiba India Bangladesh ki ngamkai paringda Sunhuranba amadi smuggler tawba miyoi singna attack tarpada border security force personnel mga asokapan nangle amasung gari ama akai tu thokle hari thaudo adu ngarang numidang ngamkai paringda laiba Bilasgar Kamthana lambi da laiba Kamthana border outpost da deploy tawduna laiba BSF personnel singna lambi da lakpa gari ama khamduna check tawna corner wuda tokibani Bisalga police station gi officer in charge Vikas Das na phongdokibada personnel singna gari adu khamu hairubada khamlamdana mananakpada laiba sa sangi kaithel amada thawrinki BSF ki teamna kaithel adu tamna gari adu bu tanaki kaithel adu da gari adu harmatung BSF amadi miyoi sing adu gi marka akan mamongda ningai sangdanarki ningai sangdanaba adu da mafum adu leramba miyoi kyana BSF ki personnel sing adu tamtina purkibani miyoi sing adu na BSF ki gari amasung akai atoi tokanki thawdu asigi matangda FIR register tawre amasung chenaba miyoi sing fana honari haiki Sida thaudu asigi video ama viral oikre hari angangsing da ikhoina laptop piri oppositiondi nongmei pina bkhonari PM Modina asumna airi Bihar Assembly gi ahanba face ki mikhal pangthok ramatung ani suba face ki mikhal tha asigi taraga mathoi da pangthok naba sem saringai cherakta Prime Minister Narendra Modi na Bihar da maruiba opposition party sing oiriba Congress amadi RJD da ochinduna opposition mikhal asida naha oiriba voter singbu target tawduna namthak tawna honor pada miyamna pangthabiganu sakotpagi lambida tangsinaba honor pada NDA na angangsing da laptop amadi sana khonabagi equipment sing iduna angangsing gi development da mateng oina honor ngaida opposition na naha sing asida nongmai piduna aramba lambida chathanaba honor haina phongdokhe PM Modina hai opposition gi lusing sing asina makogi masa masu singbudi CM Minister MP amadi MLA sing ohenba pamli adubu micham miyam gi angangsing muna horan jiti tawba gunda amadi apangba miyo sing ohenba honori Thawang asi opposition na pamba jungle ras ki oiba senja thumja amadi khuchu khulai khutlingba khunai ama ohen baduni haiki video si pawdamada soikiran ki bawa suma pigani channel si bunuk sibiduna share amadi subscribe to bibi damo haingai tan thak pa khondok sari amadi makhatana myam gi seba tawang amba ojege